तारबदासने मणिपुर प्रेसिडेंट रूल थंबा लोक सभा पुखतुना कन्फर्म तौख्रे उखरुल डिस्ट्रिक्ट की सिंगाई असेंबली कॉन्स्टिट्यूएंसी की हानगी मिनिस्टर ओरंबा डॉक्टर खसेम रुइबा मसागी अनाबन मरम ओइरगा लेखिद्रे मणिपुर थोलेबा क्राइसिस असिगा मरी लेनना दि मणिपुर क्राइसिस हाइबा थीमदा नोमगी ओइबा खननबगी थौराम पांगथोखरे कुकी इन पीना CDF अमदी PDF से मखोगी मरम म्यांमार दा हलन किगदबनी हाइना NPP प्रेसिडेंट युमनाम जॉय कुमार फोंदोरगली अमदी इम्फाल मनुंग चेलिबा तुरल सिंगे नागयता इलीगल ओइना साजलिबा सिंग लाकलिबा अप्रैल 18 फाउबी मनुंगदा लौथोक्त्रबदी इविक्शन तौरगनी हाइरे खुरमजरे ममी टीवी संदोकचबा मणिपुरी पाव मियंग ताबिबसिंगबु अहानबमक्तदा nganggom पिंकूना तरामना उपजरी पाव संदोंगना पिजरी ngarang famkiba lok sabha mifamgi ayuk anganba pung ani taba matamda manipur president rule thambagi statutory resolution puthokduna confirm tawki resolution adu tongan ba political party ki members sing naso resolution adu bu chauna support tawki ngarang ayuk anganbada atenba matamda manipur president rule thambagi matangda khanane kiba aduda union home minister amit shah na phongdokibada manipur da hokiba thamari rom asida pambu thodo amata thokpa leitre loina na hanagi tangdu laita ba phibam adu amok hanjilakna ba maitei amasong koki gi miu singa warisana ba hore manipur da thokliba conflict ase handaki asina han manate mamang da su kaya rak thokiba leire BJP gi matamna khak thokpani haina su ubigano government asina manipur da normal se hanjilakna ba hona ba ya ba hona gani haina house of phongdoki के सामने आया हूं। मान्यवर, हम सब जानते हैं कि हाईकोर्ट के एक फैसले के कारण मणिपुर में दो समुदायों के बीच में आरक्षण संबंधी विवाद के कारण एक जातीय हिंसा का उद्भव हुआ। मान्यवर, ये राइट्स नहीं है ना टेररिज्म है, ये हाईकोर्ट के एक फैसले के इंटरप्रिटेशन के कारण दो समुदायों के बीच में जातीय हिंसा हुई। सभी सदस्यों ने इस पर काफी चिंता व्यक्त की है मान्यवर, और उन्होंने कहा कि भाई तुरंत शांति हो, पुनर्वास के लिए तुरंत प्रयास किए जाएं, केसों की न्यायिक जांच हो और जो पीड़ित है उनकी पीड़ा कम करना और उनका जो नुकसान हुआ है इसकी भरपाई होनी चाहिए। मान्यवर, दिसंबर, जनवरी, फरवरी और मार्च 4 महीने से वहां पर हिंसा नहीं है, और जहां तक कैंपों का सवाल है, पहले से ही इसके अंदर खाने पीने की व्यवस्थाएं, दवाइयां, मेडिकल सुविधाएं, ये सब सुनिश्चित कर लिया गया है। टेक्निकल एजुकेशन, मेडिकल एजुकेशन की वहां पर ऑनलाइन व्यवस्था हो चुकी है। प्राइमरी एजुकेशन के लिए कैंपों के लिए अंदर ही वहां पर वर्ग लगाए गए हैं, जहां इनकी पढ़ने की सुविधा करने का प्रयास किया गया। मैं नहीं कहता कि ये सुविधा अपने घर में रहकर बच्चा पढ़ता है इतनी अच्छी है, मगर हम सब जानते हैं मान्यवर, जब जातीय हिंसा होती है तब ये सारे प्रश्न खड़े होते हैं। मुझे लगता है कि इसको
पार्टी के साथ एकदम जोड़ना नहीं चाहिए। मैं इस तरह का जवाब भी देना नहीं चाहता सदन में कि आपके समय में इतनी हिंसा हुई थी, हमारे समय में इतनी हुई, आपके समय से हमारे समय में कम हुई है। हिंसा होनी ही नहीं चाहिए। इसमें इन प्रिंसिपल किसी की इस सदन में असहमति नहीं है, परंतु पिक्चर इसी तरह से खड़ा करने का प्रयास किया कि भाई भाजपा के शासन में ही जातीय हिंसा हुई है। मान्यवर, मैं 2-3 चीजों पर ध्यान आकर्षित करना चाहता हूं। पहले मैं सिर्फ मणिपुर की ही बात करूंगा। मणिपुर में 1993 में जातीय हिंसा हुई, नागा कुकी संघर्ष हुआ। 93 से 98 तक 5 साल तक चला, 750 मौतें हुई और मान्यवर इसके अंदर छूट-फूट घटनाएं 1 दशक तक चलती रही। मैं ये नहीं कहता कि 1 दशक तक चली थी हमारा कम हुआ है, हम तो ऐसा मानते हैं हमारे समय में जरा भी नहीं होना चाहिए। हानगी मिनिस्टर अमसोंग उक्रुल डिस्ट्रिक्ट की सिंगाई असेंबली कॉन्स्टिट्यूएंसी की हानगी एमएलए ओरंबा डॉक्टर खसम रुबा ngaraang मसागी अनाबा अमना मरम ओरगा मसागी चही 43 सुख्रबा मतुंगदा लेखिद्रे। खसम रुबा इन कुमजा लिसिंग अनिदा डिफरेंट पार्टी ऑफ मणिपुर FPM के मेरेप अमा ओइना मिखल थेंगनादुना माइपाकलबा मतुंग मतम अदुई चीफ मिनिस्टर वाहिंगबम निपा मचा के काउंसिल ऑफ मिनिस्टर दा याउखी लोइनाना इन कुमजा लिसिंग अनि तरेता इंडिपेंडेंट मेरेप ओइना मिखल माइपाकलतुना लमदम असिगे चौखत थौराम के दमक सिंगथानिंगाई ओइबा थबक थौरम कया तौरमखी लुजिंग बासिन लेखेदबदा हानगी चीफ मिनिस्टर एन बिरेन सिंह बीजेपी मणिपुर स्टेट के प्रेजेंट ए सरदा अमदे तोंगान तोंगानबा पॉलिटिकल पार्टी की लीडर सिंगना नुंगाइतबा फोंदोरकपगा लोइनाना लेखेदबा खसम रुबागे थवाइना मपुगी लेकोलदा इंगना सिकना लैबा ओइरसनो हाइना फोंदोकनरखी। मणिपुर थोकलेबा क्राइसिस असिगा मरी लेनना दि मणिपुर क्राइसिस हाइबा थीमदा नोंगमगी ओइबा खननैनबगी थौरम पांगथोखरे। ngase डिपार्टमेंट ऑफ लॉ, डिपार्टमेंट ऑफ पॉलिटिकल साइंस, डिपार्टमेंट ऑफ साउथ ईस्ट एशिया स्टडीज, कॉलेज डिपार्टमेंट काउंसिल COC, मणिपुर यूनिवर्सिटी अमदे कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी का डिपार्टमेंट सिंगापुर खुसमनदोना मणिपुर यूनिवर्सिटी की कोर्ट हॉलदा पांगथोखे। थौरम अदुदा प्रोफेसर नाउरेम लोकेंद्र सिंह, वाइस चांसलर MU चीफ गेस्ट खुराइजम अथौबा, कन्वेनर कोकोमी, प्रेसिडेंट डॉक्टर सिंगलैंड मैस्नाम, हेड ऑफ डिपार्टमेंट ऑफ साउथ ईस्ट एशियन स्टडीज MU अमसुंग डॉक्टर उनाम प्रेमानंदा, हेड ऑफ डिपार्टमेंट ऑफ लॉ MU ना खनबा अथोइब मिथुंगलेन सिंह ओइना सरुक याखे। खननैनबगी थौरम अदुगा मरी लेनना कोकोमीगे कोऑर्डिनेटर खुराइजम अथौबना फोंदोखिबदा हौजिक मणिपुरदा चथरिबा लान असे मपालगी खुद यावरबसु कांगलुप अनिगी मरक्ता नुंगाइनदबने हाइना डिबेट कया अमा तौरे हाइखे अमसुंग थौरम असिदा सरुक याखिबा स्कॉलर अमसुंग एक्सपर्ट पैनलिस्ट सिंह दगे रिकमेंड तौरपा एक्सपेक्ट खुदिंगमक पुनसिलगा आर्टिकल ओइना फोंदोकनबा होनगनी हाइना फोंदोखि। Parted or distributed or identified some of the key topics that needs attention from our scholars and experts, and that topic is have been distributed or given the responsibility to some of our selected scholars to give their viewpoints and provide us some actionable recommendations which we can use it in our future course of activities to help in resolving this crisis. The 3 key topics that we set are India's role in geopolitics and strategic interest, the aspect of legal and human rights considerations where it can be addressed from the viewpoint of human rights and legal aspects. And we also set a topic on the conflict dynamics
Now the crisis in Manipur is being now considered as multi-dimensional. It is not just one good reason that have driven the entire conflict. Of course, there are certain debate that some people also argue that the ongoing crisis in the state is just a mere ethnic conflict between the Kukis and the Meiteis, which we don't think it's totally between Meitei and Kuki. So we want to understand the larger, deeper issues that is driving this conflict. And we seek recommendations. Understanding all this aspect, we seek the recommendations from our scholars and experts. And we consider that what we are facing today is also a test of time. Because Manipur has come across so many serious situations, dire situations of life and death in the past. If you look at the timeline of the historical accounts of events and incidents that had happened in the past, starting from 1819 to 1826, we had 7 years devastation. We come back, we re-establish our society, we emerge as a sovereign again. After that, after passing some 50, 60 years again, we are being faced with the Anglo-Manipuri War of 1891. Again, we lost in that war, yet we restored our independence again. By that time, we again come across something that we never were a part of the conflict, that is the Second World War, and the Imphal battle has been declared as one of the greatest battle of the entire Second World War events. And after another 40, 50 years again, today we are facing the brunt of Armed Forces Special Powers Act and several other ethnic conflicts that has led to the loss of so many precious lives in the state of Manipur. And we have the will to survive, and we have been surviving for centuries. And we are hopeful that we will survive this critical phase as well. And in order to speed up the process of restoring peace and normalcy, diagnosis of the actual case, actual issues is very important, so that it can be treated, it can be, handled in a very precise manner. So we are looking forward to a very constructive and a very productive session ahead. And lastly but not the least, I would like to thank Manipur University and the Vice Chancellor of this. Manipur da thokliba irang asigi origin ama puraktuna hanagi phibam da hanjilaknaba hotnabada kuki inpe singna Myanmar da best tauba Chenland Defense Force CDF amasong People Defense Force PDF ke Lanmi Singh Manipur dagi makhogi maramda Myanmar da halan khigadabni haina National People's Party NPP ge National Vice President Yumnam Joy Kumar na phungdokre. Wafam ase haukiba Englishing ani kunga marige November 16 kuki NP na thadorokiba press statement amada yumpham oiraga Joy Kumar na phungdokibane. Cherol aduna makata na hai ngasi phawba loisin mangamdreba Manipur da thokliba irang ase High Court State lengakta Maitai Singna ST list da jalhanna bagi paikhatfam thokpa thabak paikhatlu haina pirakhiba order amagi mayokta travel students singna haukiba Englishing ani kunga humdoi gi me umda chatkiba achawba rally adudagi haurakibane. Maitai Singna taliba Maitai Singbo ST list da jalhanna bagi demand asida matik charaba asengba achumba demane masigi mayokta afaba makalgi kholai paiduna rally chatra kuki singna namna taba mafam oiriba Churachandpur da lairiba Maitai Singge yummai thaba amadi thugaiba kuki singge aranba khongthangne High Court amadi Supreme Court fawba Maitai Singbo ST list da jalhange haiba ngamba nate madudi laibak asigi Lok Sabha gi lawgadaba waretne kuki singna Maitai Singgit mathakta chatharakliba lan adubo state lengangna matam chana hai singna thingba ngamhogdabadagi Maitai Singgi thawai yum amade lanthum ngakchanaba rambai tengol amade Maitai naha singna Maitai Singda landarakliba kuki militant singbo thengnaduna lakle matam aduda rambai tengolna laukiba firep adu achumba natraga aranbagi wafam lamna thamkhraga ireipak iramdam ngakchanaba Maitai ama oina phibam matamna yadabadagi tangai fadana laukiba firepne haina cherol asna makha tarakle.
Imphal West District ke tongan ba mafam mari lu nana amade mahausage Isel kaidana chelhannabagi damak lamkop chillakpa amadi tongan ba structure sajilakpa sing ase tha sigi 18 fawbagi manungda lauthoktrabade eviction tawragani haina Deputy Commissioner Imphal West na thokpa order amana khangalakle DC Imphal West na ngarang thokpa order adugi matung ina chahi asigi March 3 pangthokhiba anisuba Interdepartmental Coordinating Committee the Imphal City Lunana Thamna Bagidamak tongan ba mafam marida makhal kyagi structure sajilakpa asi lauthoknaba warep lokhibane warep adugi matung ina Imphal West ke Waisel Maril ge Nagyet Naga Nalage Nagyet Nambul Turel ge Kaisampat Kaisamthong Phawbagi Nungpok Thangba Torban amasung Nambul Turel ge Langwam Laikai ge Saruk Seng aseda maong sumdana sajilakliba asi lauthok kadabane hariba order ado wangoi gi oina Sakhangdaba structure Yankai Hena Amasong SDO Lamfel gi oina structure Samanipan Rom Sure Haina report Rokibani Haire Matakiba order Sigi Matung ina low kind structure kaya sajilakpa sing ase April 18 fawbagi manungda lauthokadabane Karigumba objection lairabadi mari lainaba SDO office singda tha sigi 32 fawbagi manungda report tawgadabani haina khangalakle Central Government na Indo-Myanmar border da hana chatna ramba FMR lauthokhibaga loinana border fencing tawrakleba ase yaningde haiduna ngarang ukrulda miyoi lising 10 henbana saruk yaduna achawba rally ama chatkre ngarang ayuk pung 10 kuntra taba matamda nupi naha amadi mahiro singge nat ki phijol sing setuna ukrulgi mapam ani Dongrai Junction amasung Kharshom Junction dagi rally adu hauraklaga district headquarter ge ground da pullaba matung miyamgi oiba mifam ama pangthokhi rally adu da saruk yariba singna FMR lo thokpa amasung border fencing tawbagi thabak ase yaningde amadi India government ke khudongchanabagi damakta state government na border area da tariba machilmanau singbu tokhaina tanaba state government na sinbani haibi wafam sing iba placard amasung banner sing sizinake Tangkhul Nagalong amasung Tangkhul Frontal Organization and United Naga Council UNC ge meeting makhada chinkiba rally aduda MLA Laisio Kaising UNC ge President ND Lorho NPM SR ge Secretary General Ningolu Kormi Naga Ho ge Vice President David Boyen Global Naga Forum ge convener Professor Rosemary Nasaruk yaduna miyoi sing asina saruk yaki hari Ngasi All Manipur United Clubs Organization Amuko gi minyang makhada Brightway Club na organize tawduna Mediland ga khosamnaraga kwa kaithel lamdong leikaida free eye camp gi thoram ama pangthokre Thauram ase ayuki pung 8 kuntra taba matamdagi pangthokpa hauki loinana camp asida maru oina Mediland gi Dr. Daina Senam Dr. Mahirembi Haurambam Optometrist Sanambam Ronaldo Jeremiah Meneka Arubam Optician Amade Nawathiam Camp Manager Namapung Oina Thaudang Loduna Saruk Yabike Amuko State Secretary Organization TS Santi Kumar Brightway Club ke President ke Gaura Singh na maruiba Thomi Singh Oina Saruk Yaduna Camp Asibu Mapung Fana Sathaki Camp Asida Mit Layeng ba Nupa Nupi Angang Pun Sama Yang Khaina Layeng Sathaki Layeng Asida Mathau Taba Spectacle Singh Amade Hidak Singh Kodingmak Chanana Bapunamak PBK Chathariba Free Eye Camp Asina Lamdam Asiki Miamda Chauraba Mating Ama Oiragane Iramdam Manipur gi Miam na Punna Hingminaba Punna Tengnaminaba Punna Chaukhatminaba Haiba Pandam Asada Achetpa Firep Thamduna Thaugai Pangthokminase Apunba Manipur gi Satam Amadi Lamkai Ngamkai Lamgi Ngamkai Bo Maikai Hong Hongduna Achauba Sapu Amana Yaiduna Thugai Naba Hotnari Habase Lamdam Asida Kondaminariba Kanglup Furup Singi Miamna Kangminagadabane Amadi Masigi Mayokta Apunbagi Achetpa Firep Lominaduna Tengnaminagadabane Masina Trabadi Aikoi Punna Muminakigane Maram Aduna
yelhau furup kangluk aikoi pumnamak achetpa firep lauminaduna ari ireibak kanminarasi haina kem asibu sileba singna phongdoknarle ngasi eco network hairok amadi ngarotel youth team anina punna khusamnaduna international zero waste day towards waste in fashion and textile haiba theme da hairok main gate tagi hauraga hairok part 2 litan fauba mairu singe cycle rally ama pangthokre rally adu assistant professor thawal college laishram jalsiamna lamtharba matung rally asigi lamthungpham oiriba city club ke ground da achamba thoram amaga loinana pangthoki thauram aduga mari leinana waikom anandana haikebada ngasigi thauram asida my waste my responsibility haibasigi amata ngairaba zero waste ke pambaini zero waste oinabagi damak isa isagi yum dagi waste singbo segregation tawduna mafam san thamnaba honaminase zero waste oinabagi damak amadi art asibo kanabagi damak laikai da material recovery facility MRF amamam thamduna waste entrepreneur sing tholaknaba honaminaduna solid waste management rule na pamliba waste to well ke pandam phangnaba honaminase lamdam asida second hand ki fee roll ase chaukhatpa lamge sizinaba loiraba fee singbo mafam asida hundokpa lakpani haibase khangminaba mathau tare textile waste asina malemgi oina khwaidagi amotpa pokhanba posak oiri masi khangna reduce reuse recycle ge wakhalon ase khaktana malemgi oina singnaba singi manungda ama oiriba waste management ase da aikhoi punna pokning changna wakhal thadaduna thabak tawminarsi haiba wafam thamki makha tarakpada dipjoy mangangna organic compost amadi vermi compost semduna waste lotion bada mateng oina ba loinana senmitlon semgatnaba lambi ama semduna thabak pai phangdriba naha kyadasu thabak pinaba honaminase hiram asida mai pakna honabada angamba mateng pangani haiki thauram aduda laisram Imphal SK Andro Assembly Constituency ke manung chaleba Yaripo Ajat Golai dagina Kaithel Manbi fawbagi lambi ase mari leinaba authority na kola saduna sembi driver fawba lambi asida chaleba arumba pot puba gari heavy vehicle sing ngasi numidang wairam pung 6 tagi thingzilagani amadi numit mangani gi matungda hena kanba khongnung sing sangsangani haina maikai adongi miyam na phongdongnarakle Yaripok Yambem Nongpok Ningthau Panthoibi Laibung Community Hall da pangthukiba Laimanai dagina Kaithel Manbi fawbagi manungda lairiba club organization Maida Paibi Jilla Parishad amade Gram Panchayat sengna saruk yaduna pangthukiba miyamgi mi arumba pot puba gari sing tingbagi warep ase laukibane Apunba nupi khunai lamjing Mairalup Imphal East Yaripok 1 gi president Ima Asem Ibetombi Laimana preside tawduna pangthukiba miyamgi mifam aduda saruk yakiba sengna Yaripok Ajat Golai Kaithel Manbi lambi asige haujik oiriba miyamda thengnariba awaba khudongchadaba kaya sing amade matam koina sembi dabana lairaklaba lambi asigi matangda kopna khana nainakibaga loinana lambi ase semjin bidabagi mayokta yamna kana yaningdaba wafam sing phongdoknarki amade tongan ba warip kaya amasu laukibaga loinana
Laimanaitu Kaithelmanbi Road Development Organization haiba amasu semduna miyoi 13 na saba executive members sing so khanke miyamgi mifam adu loiraba matungda miyamgi mihut sinladuna mifam aduda saruk yakiba ASS Tomba Sharmana paumi singda haikibada ngasi yari po Kaithelmanbi lambi ase semjinbida badage Miyamgi oiba mifam ama pangthoktuna lambi ase semjan haningbagi damak Laimanaitu Kaithelmanbi Road Development Organization ama semle lambi ase da tongan ba arumba pot puba gari sing Hybra Tata amade tipper na chingba gari achau ba sing asena loaded oina lambi ase da toina chatpana hanadagi yot phattaduna lairaba lambi ase gi phibam hena soksun hanaba amadi miyamda khudong chadaba phibam ama ohele maduna maram oiraga miyamna kupna khana nainaraba matungda lagliba April ge tang 3 ge numaidang wairam pung 6 tagi lambi ase koilas thaduna sembidreba fawba athingba thamle haikhe amadi numit mangani ge matungda akanba khongjang sing sangsinba mari lainaba department ki authority na lambi ase athuba matabda senjinbi naso semjinbiyu haina appeal tawri kanagumbada pressure lakpada atatai ohandabida miyam punna thengnaminaba karigumba warep ama lobada club organization association mayapaibi amasong CSO yaurga punna khanaduna longminaba haiba warep singsu lawre haike mifam aduda changamdabi ZP ge chairperson MD Yunus changamdabi top chingtha yambem GP Singi administrative committee ge chairperson Singh MD Imran Saha Senjam Devan Syam Singh all changamdabi clubs coordinating committee ge Convener Isa Kori, Yambem Young Partner Club के President NGANGOM Raghumani, LYCY के Consent Sanjit, Nungai Popi Club के Prem Kumar Yambem, Mayapai President M Nuksitombi, Secretary Mutum Prema Madi, Atai Clubs Organization Association Kaya Ge Thaububa Singh So Dai Singda Saruk Yaduna Lengsin Ke. Lambi seminaraba committee ma semjai committee di lamnai tu Kaithelmanbi Road Development Organization mingtholi aduga ngasagi masigi mingthombi da lambi ja matik phatabanina aikoi gi lambi phataba sida ko heavy vehicle haibidi hybra adagi tata loaded tor chatpana maram oraga lambi ji phataba suki matik henjali maram maduna laiba tang ahum jidagi aikoi gi koila ji thading fawa aikoi heavy vehicle jinje chinjinba salhandaba haina aikoi gi organization asina nasidagi hongna ware om lawje aikoi gi lambi ji seminaraba committee ma semjai committee di lamnai tu Kaithelmanbi Road Development Organization mingtholi aduga ngasagi masigi mingthombi da lambi ja suki matik phatabanina aikoi gi lambi phataba sida ko heavy vehicle haibidi hybra adagi tata loaded tor chatpana maram oraga lambi ji phataba suki matik henjali maram maduna laiba tang ahum jidagi aikoi gi koila ji thading fawa aikoi heavy vehicle jinje chinjinba salhandaba haina aikoi gi organization Paugi marthan aten break ma lawina se It was just yesterday we were walking hand in hand. I raised my hand up in prayer, but I don't know how to start. Lost my reason, lost my senses. What have we become? Then the day belong to walk up the sands. Remember, we're all the same. Rock music will never die. We all know that. Here, Mami TV brings you a new groove GMP band to rock you once again with no limits. So, watch and rock on Mami TV Saturday night live show, 12th of April at 7 p.m. We're spinning gun in your hand. A gamble for the future. A wasted time forced by hatred. Welcome to the Gaga City. Tell me, generation, what do you? It was just yesterday. Security Force na London asida san kai thumkhai tawba militant sing phagatpa leptre ngarang su tongan ba tampak mapam sing de sen kai thumkhai tawrambani haiba tongan ba group ki member kaya phagatpa ngamle haina police na thadorpa warol amana khangalakle ngarang Imphal East District ki manung chana laiba sanjin mungkhulen waiting set manaktagi aina thingkraba lalholu PLA gi kedar ama phagatpa ngamki haire pharaba mioi adudi thaunaujam
Sasindra Singh Elias Laba Elias Alex Sahi Kuntraga Mari Takhel Mamang Lekai Dagin Hari Mangondagi mobile phone ama fagat pangamki Amarom the Impal West District Singdamay Police Station Gate Manung Chanalaiba Tongju Pat to Larak Masadagi Aina Tinkraba Lalholu KCPPWG ki Active Kedar Amaso Fagat Pangamki Hari Parabamu Adudi Koirom Dipsi Debi Elias Irunganbi Jahi Kuntraga Humdoi Laifamna Habum Marak Laurembam Laikai Dagini Hari Parabamu Asidagi mobile phone ama amadi SIM card ani amadi Aadhaar card amagaloina Fagat Pangamki Hari Security Force Singna Ching Amasung Tampaki Mafam Singda Area Domination Amade Operation Leptana Sathaduna Kushukolai Kya Fagat Paleptre Ngarang So Thawbal District Thawbal Police Station Ge Manung Chana Laiba Khangabok Local Sorozini All Pamaya Dage Yam Labakulai Kya Fagat Pangamkre Pagalabakulai Sing Adude Carbine Ama Magdin Ahom 9mm Ki Kapayariba Maruyang Kaine Hariba Amaromda Churachanpur District Manung Chana Laiba Molom Village Dagiso Security Forces Natiba Humbagi Tabak Chatabada Baufing set ani plate Yauba bulletproof jacket ama fagat pangam ki hari Security Force na yamlaba drugs ka konana miyoy ama pagat pangamkre ngarang Security Force sengna Bisnupur District ki manung chana laiba Naran Sena amasong Sonu Sipai ani ki marakta routine oina lambida chatpa miyoy sing check tawbada chingnaningai oina 4-wheeler car amada lakpa miyoy ama khamduna check tawbada soap cap tarani thoida haptuna purakpa gram chatruk humpumathoi 0.9 mu oigadaba brown sugar ado pagat pangam ki bani hari Drugs konana faraba miyoy adudi Imphal East District ki manung chana laiba Kairang Mamang Lekai dagi MD Faiju Rahman Jai Yangkhaini mangondagi drugs sing aduga konana 4-wheeler car amaga konana recover tauki haina police na thadorpa warul amana phongdorakli DETT headquarter Bisnupur da singthaningai oiba moongda sports ki thoram mai pakna inter battalion handball Championship Sisipur Range Pangthokre Hari Thauram Adu Sri Chandrasekhar Commandant 08 Battalion CRPM Hodokpaga Loinana CRPF ke team 32 na saruk yaki amasung Sisipur Range ke battalion ke officers sing amade sanaroi singso saruk yaki chief guest oina Sri Chandrasekhar na haikibada asigomba event kaya silakpa asibo thagatpa phongdokladuna sanaroi singda khudongchaba kaya piba ngamlagani haike Sports na aikhoigi team spirit sagat pada natana thaksi khasi khangna chatpagi achauba mating su piribane haina su mahakna makhata khe aroibada maroiba pau mukatna pijare Manipur President Rule Thamba Lok Sabha da Pulkatuna confirm tawkre Ukhrul District ki Singai Assembly Constituency ki Hanigi Minister Oidamba Dr. Qasim Ruiba Masagi Anabana Maram Oiraga Lekidre Manipur da thokleba crisis asika mari lainana the Manipur crisis haiba theme da nomagi oiba khanani bagi thoram pangthokre Kuki in CDF amade PDF sing makoi gi maram Myanmar da halan khigadabani haina NPP ki President Yumnam Joy Kumar na phongdorokli amade Imphal manung da cheliba toral singe nagyeta illegal oina sajeliba sing lakliba April tang 18 fawgi manung da lauthoktrabade eviction tawragani hairi
Hojiki oina Mami TV ni sandok jaba Manipuri pau matang asit loisinjare makha taba pau gi namak miyeng ta duna lebiyo.